Kuki Khutlai Paiba ama Phakhibadagi Wahouda Moreda Shutdown Thokhre Kuki Nupi Singna More Police Station da Thomjinkhre Village Volunteer Force ni haizaba Kuki Khutlai Paiba ama Security Force na Phajinkibagi Wahouda Kuki Singna Moreda Total Shutdown Thokhre Loinana Masing Yamlaba Kuki Nupi Sing Tholaktuna More Police Station Mamanga Thomjilakuna Phajinkiba Kuki Miyoi adu condition yaudun Thadorakadabani haina Khongjang Changsinkre Phajinkiba Kuki Khutlai Paiba adu Thadokadabani haina Technopol District ke headquarter dasu Kuki Miam Tholaktuna National Highway Imphal More Lambi Thingjinduna Khongjang Changsinki Loinana National Highway da lakpa security forcing gi gari sing thingduna sek tawki nakalamarom press na phangba pawgi matung inna ngarang ayu phakiba miyoi adu More ward number 7 gi manung chana leiba kana bank bless dagi ni hairi mahak khuladugi bless sip oiramba miyoi ni mahak ngarang ayu khudeng thabi AR checkpost dagi phajinkhibani ngarang phakiba Kuki miyoi adu NIA na phaba oigane thajanari amaromda Kuki Nupi Singna More Police Station da Thomjinba yauna AR gari sing thatuna check tawbagi khongjang jathabada security gi Phakhibadagi Erang adu laksinaba tear gas amadi mok bomb na singba kaphibagi mami amata takhide hairi Kuki Nupi Sing aduna More Police Station gi gate ta Thomjinduna leiraba fawbada mob adubu tan khainaba security force ke Phakhibadagi thabak amata lokhatpagi mami takhide Kuki military singnaba singa combined force ka Thomjinkhre ukrul ngarang ayu anganba pung 3 rom tarakpadagi hauraduna ukrul district ki litan police station na konba yawlen sepu hills range romdagi Kuki military singnaba singna new haven amasung TM kasomna singba khul singtam na bom amasung nongmai kapsilapadagi combined force ke Phakhibadagi su handuna Thomjinkhre thogdok asigi matangda police tagi fangba pauna haibada litan police station ga irap lapna dana leiriba yawlen tepu singlom da Kuki militant khana pompi bom yawna nongmai kapsilakibani hairi makoina Imphal ukrul lambi National Highway 202 paring da leiriba New Haven amasung TM kasomna singba khul singtamna attack jatha bahurakpadagi manak nakpada leiramba state amasung central force ki combined teams su attacker singtamna nongmai kapke nakal ani gi marakta ayuk pung 9 tarakpa fawba leptuna khuthonaki thodok asida asok apan yawbagi paulekide nongmai kapna ba leblaba matungda combined force na attacker singna bom amasung nongmai kapsilakiba mafam ni haiduna singnaba singda sangsiduna thibo humbagi thabak chataki combined force ki masing yamlaba personnel singna nongmai amasung bom kaplakiba mafam singda sangsinlubada attack chatharakiba sing mafam adudagi nanthokuna chatkibadagi miyoi amata faba ngamkide makoina sizinaramba khusukhulai singsu recover tawba ngamkide hairi thodok asi khul ani sigi khunja sing bungak senabagidamakta central amasung state force sing deploy tawna karigidamakta thogal leibano haina khunja singda penda phungdurakli Erang manung da Kuki gi khul anouba kaya sengbatuna mi tasinba leptri birel illegal immigrant ki problem leitaba matamda Manipur ingtapa lamdam ama purakpa ngamgani kumja inglising ani kulhumdoi gi me ahumdagi Manipur thokliba Erang asigi manungda Myanmar ga tainaba Chandel gi border da Kuki singna makoi gi khul anouba masing thingam dana sengbatuna mi tasilakpa leptri habasi kumja lising ani kunmari da loba satellite mapping da ifong pongba uwa fangli haina hanigi se minister nongthombam biren na nungnangwa fongdorakli XCMN biren na Facebook page ta thadorakpa warol amada aikoi masel amana amabu chingthana ringaida aikoi gi lam lokhiba tare aikoi masel singthana ba leblasi kumja inglising ani kunmari da loba satellite map ani gi picture utladuna XCMN birena hai Manipur thokliba Erang manung asida Kuki singna Myanmar ga tainaba Chandel gi mafam singda anouba khul kya sengwatuna mi tasilakpagi thabak leptana chatharakli oirakliba phibam asida aikoi yellow mi singpuna lingjen maranaba thingnaba honasi natrabadi aikoi manglani satellite map ni semjin sajin banate khul anouba semliba si government na natraga kananano lona yaba mira natragana thidokpa tangai phade hainasu Phongdurakli XCM Birenna Facebook page ta thadorakpa atopa chero lamada Manipur da matam kya gi mamangdagi purup kaya punna khundaminarakliba asigi manungda Sadu tribe sing Mitei Pangal amasung leibak asigi tongan ba mafam singdagi lakpa miyoi sing yaure punna leiminarakliba sing asigi manungda scheduled tribe khaktagi hauzik list tagi lokthokna ba honare Manipur da leiriba scheduled tribe sing Mitei amasung Mitei Pangal nataba India gi atai
ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯆꯪꯂꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ILP ꯁꯤꯁꯇꯦꯝꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯌꯥꯎꯔꯤꯕꯁꯤꯡꯗꯤ ꯑꯥꯏꯃꯣꯜ, ꯑꯅꯥꯟ, ꯑꯪꯒꯥꯃꯤ, ꯆꯤꯔꯨ, ꯆꯣꯊꯦ, ꯒꯥꯡꯇꯦ, ꯃꯥꯔ, ꯇꯕꯨꯏꯡ, ꯏꯟꯄꯨꯏ, ꯔꯣꯡꯃꯩ, ꯀꯆꯥꯅꯥꯒꯥ, ꯂꯤꯌꯥꯡꯃꯩ, ꯖꯤꯃꯦ, ꯀꯣꯏꯔꯦꯡ, ꯊꯪꯒꯥꯜ, ꯀꯣꯏꯔꯥꯎ, ꯀꯣꯝ, ꯂꯒꯥꯡ, ꯃꯥꯎ, ꯃꯔꯥꯝ, ꯃꯔꯤꯡ, ꯑꯦꯅꯤ, ꯃꯤꯖꯣ, ꯂꯨꯡꯁꯥꯏ ꯇ꯭ꯔꯥꯏꯕ, ꯃꯣꯟꯁꯥꯡ, ꯃꯣꯌꯣꯟ, ꯄꯥꯏꯇꯦ, ꯄꯨꯔꯨꯝ, ꯔꯥꯏꯇꯦ, ꯁꯦꯃꯥ, ꯁꯦꯝꯇꯦ, ꯁꯨꯛꯇꯦ, ꯇꯥꯡꯈꯨꯜ, ꯊꯥꯗꯧ, ꯋꯥꯏꯐꯩ, ꯖꯧ, ꯄꯧꯃꯥꯏ ꯅꯥꯒꯥ, ꯇꯥꯔꯥꯝ, ꯈꯥꯔꯝ, ꯃꯥꯇꯦ ꯑꯃꯁꯨꯡ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯂꯤꯒꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯩꯍꯟꯗꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯏꯪꯇꯞꯄ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯤꯛ ꯑꯣꯏꯔꯕ ꯑꯣꯗꯤꯑꯣꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤ ꯅꯦꯁꯅꯦꯜ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯇ ꯄꯤꯈꯤꯅꯕ SCꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤ ꯑꯁꯤ ꯄꯨꯊꯣꯛꯄ ꯇꯥꯔꯕꯗꯤ ꯂꯤꯛ ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯍꯜꯂꯛꯄꯅꯣ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨ ꯈꯪꯒꯗꯕ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯣꯔꯠꯅ ꯊꯝꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯂꯤꯛ ꯑꯣꯏꯔꯕ ꯑꯣꯗꯤꯑꯣ ꯑꯗꯨꯒ ꯐꯥꯔꯁꯠ ꯖꯦꯅꯔꯦꯜ ꯀꯣꯄꯤ ꯅꯦꯁꯅꯦꯜ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯇ ꯄꯤꯈꯤꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯇꯤꯁꯅꯔꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ ꯁꯟꯖꯌ ꯀꯨꯃꯥꯔꯅ ꯂꯨꯆꯤꯡꯕ ꯕꯦꯟꯆ ꯑꯃꯗ ꯂꯤꯛ ꯑꯣꯗꯤꯑꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯠꯊꯔꯛꯄ ꯀꯦꯁꯀꯤ ꯉꯔꯥꯡ ꯃꯈꯥ ꯇꯥꯅ ꯍꯤꯌꯔꯤꯡ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯂꯤꯛ ꯑꯣꯏꯔꯕ ꯑꯣꯗꯤꯑꯣ ꯇꯦꯞ ꯑꯗꯨꯒꯤ ꯐꯥꯔꯁꯠ ꯖꯦꯅꯔꯦꯁꯟ ꯀꯣꯄꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯗꯨ ꯅꯦꯁꯅꯦꯜ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯣꯔꯦꯇꯔꯤꯗ ꯊꯥꯗꯨꯅ ꯚꯣꯏꯁ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒꯤꯔ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯇꯦꯁꯠ ꯇꯧꯍꯟꯅꯕ ꯄꯤꯇꯤꯁꯅꯔ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯇ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯁꯤꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯖꯁꯇꯤꯁ ꯁꯟꯖꯌ ꯀꯨꯃꯥꯔꯅ ꯂꯤꯛ ꯑꯣꯏꯔꯕ ꯑꯣꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯦꯕꯣꯔꯦꯇꯔꯤ ꯀꯌꯥꯗ ꯊꯥꯗꯨꯅ ꯇꯦꯁꯠ ꯇꯧꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒꯤ ꯑꯁꯦꯡꯕꯔꯥ ꯑꯃꯗꯤ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯀꯣꯄꯤ ꯑꯃꯗꯒꯤ ꯅꯝꯊꯣꯛꯄ ꯀꯣꯄꯤ ꯑꯃꯒꯤ ꯀꯣꯄꯤ ꯑꯃ ꯑꯃꯨꯛ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯗ ꯊꯥꯗꯨꯅ ꯇꯦꯁꯠ ꯇꯧꯕ ꯑꯁꯤꯅ ꯍꯦꯟꯅ ꯏꯚꯤꯗꯦꯟꯁꯁꯤꯡ ꯃꯥꯡꯍꯟꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯗꯤꯑꯣ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯖꯦꯅꯔꯦꯁꯟ ꯀꯣꯄꯤ ꯑꯗꯨ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯅꯦꯁꯅꯦꯜ ꯂꯦꯕꯣꯔꯦꯇꯔꯤꯗ ꯊꯥꯗꯨꯅ ꯇꯦꯁꯠ ꯇꯧꯍꯟꯅꯕ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈꯤ꯫ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯤꯕ ꯑꯦꯗꯚꯣꯀꯦꯠ ꯄ꯭ꯔꯁꯥꯟꯇ ꯚꯨꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯗꯤꯑꯣ ꯇꯦꯞ ꯑꯗꯨꯒꯤ ꯐꯥꯔꯁꯠ ꯖꯦꯅꯔꯦꯁꯟ ꯀꯣꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯜꯂꯒꯦ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯠꯁꯤꯟꯅꯗꯅ ꯂꯩꯔꯤ꯫ ꯃꯔꯝꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯁꯤ ꯄꯨꯊꯣꯛꯄ ꯇꯥꯔꯕꯗꯤ ꯂꯤꯛ ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯍꯜꯂꯛꯄꯅꯣ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨ ꯈꯪꯒꯗꯕ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯣꯔꯠꯅ ꯊꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯤꯕ ꯑꯦꯗꯤꯁꯅꯦꯜ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯑꯥꯏꯁꯋꯔꯤꯌꯥ ꯚꯥꯇꯤꯅ ꯑꯣꯗꯤꯑꯣ ꯑꯗꯨ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯇ ꯇꯦꯁꯠ ꯇꯧꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯊꯥꯔꯛꯄꯗ ꯆꯌꯣꯜ 6ꯀꯤ ꯃꯇꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯀꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯗꯤꯑꯣ ꯇꯦꯞ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕ ꯋꯥ ꯉꯥꯡꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯑꯣꯗꯤꯑꯣ ꯇꯦꯞ ꯑꯗꯨ ꯉꯥꯡꯂꯤꯕ ꯑꯗꯨ CM ꯕꯤꯔꯦꯟꯒꯤ ꯑꯁꯦꯡꯕ ꯈꯣꯟꯖꯦꯜ ꯑꯣꯏꯕ꯭ꯔꯥ ꯑꯃꯗꯤ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯗꯨꯅ ꯇꯦꯁꯠ ꯇꯧꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯤ ꯂꯥꯛꯁꯤꯟꯕꯗ ꯃꯤꯑꯣꯏ 6 ꯁꯤꯔꯦ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯅꯔꯃꯗꯥ ꯇꯨꯔꯦꯜꯗ ꯂꯩꯕ ꯋꯥꯘꯤ ꯗꯥꯝꯗ ꯂꯝ ꯀꯣꯏꯕ ꯃꯤꯑꯣꯏ 30 ꯔꯣꯝ ꯇꯣꯡꯕ ꯍꯤ ꯑꯃ ꯂꯥꯛꯁꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 6 ꯁꯤꯔꯦ, ꯃꯤꯑꯣꯏ 9 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤ ꯑꯁꯤ ꯈꯪꯍꯧꯗꯅ ꯍꯨꯝꯖꯤꯜꯂꯛꯄ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯍꯟꯈꯤꯕꯗꯒꯤ ꯂꯥꯛꯁꯤꯟꯈꯤꯕꯅꯤ꯫ ꯍꯤ ꯂꯥꯛꯁꯤꯟꯈꯤꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯏꯃꯔꯖꯦꯟꯁꯤ ꯔꯦꯁꯄꯣꯟꯁ ꯇꯤꯝꯁꯤꯡꯅ ꯈꯣꯡꯂꯩ ꯊꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯏꯁꯤꯡꯗꯒꯤ ꯃꯤꯑꯣꯏ 15 ꯀꯟꯕ ꯉꯝꯈꯤ꯫ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ SDRF ꯊꯥꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯂꯝꯀꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯀꯟꯕ ꯉꯝꯂꯕ ꯃꯤꯑꯣꯏ 15 ꯑꯗꯨ ꯑꯅꯛꯄꯗ ꯂꯩꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯋꯥꯘꯤꯗꯥꯝꯗ ꯖꯕꯜꯄꯨꯔꯒꯤ ꯀꯂꯦꯛꯇꯔ ꯔꯥꯘꯕꯦꯟꯗ꯭ꯔ ꯁꯤꯡ ꯌꯥꯎꯅ ꯁꯤꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯀꯌꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯔꯤꯌꯥꯟ ꯀꯃꯤꯁꯟꯅ ꯑꯁꯥꯗ ꯂꯩꯉꯥꯛ ꯃꯇꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯀꯦꯁ ꯂꯧꯈꯠꯅꯕ ꯁꯦꯝ ꯁꯥꯈ꯭रे꯫ ꯑꯁꯥꯗ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯁꯤꯔꯤꯌꯥ ꯂꯤꯗꯔ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯝꯕ ꯐꯥꯗꯤ ꯁꯔꯀꯔꯒꯤ ꯃꯊꯛꯇ ꯁꯤꯔꯤꯌꯥꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯀꯦꯁ ꯂꯧꯈꯠꯅꯕ ꯁꯦꯝ ꯁꯥꯈ꯭रे꯫ ꯃꯤꯂꯤꯁꯤꯌꯥ ꯂꯤꯗꯔ ꯑꯁꯤꯅ ꯑꯁꯥꯗ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯆꯠꯊꯔꯛꯈꯤꯕꯒꯤꯗꯃꯛꯇ ꯆꯩꯔꯥꯛ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯁꯤꯔꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭रे꯫ ꯐꯥꯗꯤ ꯁꯔꯀꯔ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁ NDF ꯃꯤꯂꯤꯁꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯗꯃꯥꯁꯀ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯇꯥꯗꯥꯃꯣꯟꯗ ꯃꯤꯑꯣꯏ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯃꯤꯆꯝꯁꯤꯡꯕꯨ ꯐꯥꯔꯒ ꯃꯥꯡꯍꯟꯈꯤꯕꯒꯤ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯀꯨꯝꯖꯥ 2024ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯕꯥꯁꯔ ꯑꯜ
ꯑꯁꯥꯗꯀꯤ ꯂꯩꯉꯥꯛ ꯏꯟꯊꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯔꯛꯈꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛꯅ ꯐꯥꯗꯤ ꯁꯔꯀꯥꯔꯒꯤ ꯃꯊꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯥꯏꯜꯁꯤꯡ ꯂꯥꯟꯈꯠꯈꯤꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯇ꯭ꯔꯥꯟꯖꯤꯁꯅꯦꯜ ꯖꯔꯅꯤꯁ ꯄꯤ ꯆꯤꯌꯔꯃꯦꯟ ꯑꯃꯁꯨꯡ ꯁꯤꯔꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯖꯔꯥꯍ ꯑꯜ ꯕꯔꯥꯖꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯤꯔꯤꯌꯥꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯥꯟꯅꯒꯤ ꯃꯤꯂꯤꯁꯤꯌꯥ ꯂꯤꯗꯔ ꯐꯥꯗꯤ ꯁꯔꯀꯥꯔꯒꯤ ꯃꯊꯛꯇ ꯋꯥꯌꯦꯜ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯁꯤꯔꯤꯌꯥ ꯂꯩꯉꯥꯛꯅ ꯈꯟꯈꯤꯕ ꯀꯃꯤꯁꯟ ꯑꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯕꯣꯗꯤ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯗꯤꯡꯃꯛ ꯁꯤꯔꯤꯌꯥꯒꯤ ꯖꯨꯗꯤꯁꯤꯌꯔꯤꯗ ꯈꯨꯠꯁꯤꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯖ꯭ꯌꯨꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯀꯦꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯂꯟꯗꯟꯗ ꯖ꯭ꯌꯨ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 2 ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯂꯩꯉꯥꯛꯅ ꯖ꯭ꯌꯨ ꯐꯨꯔꯨꯞꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯐꯝꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯡ ꯑꯁꯤ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯎꯟꯗ ꯃꯤꯂꯤꯌꯟ 25 ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯖ꯭ꯌꯨ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 2 ꯑꯗꯨ ꯉꯔꯥꯡ ꯑꯋꯥꯡ ꯊꯪꯕ ꯂꯟꯗꯟꯒꯤ ꯒꯣꯜꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗꯁꯨ ꯃꯦꯟꯆꯦꯁꯇꯔꯗ ꯂꯩꯕ ꯖ꯭ꯌꯨꯁꯤꯡꯒꯤ ꯂꯥꯏꯅꯤꯡꯐꯝ ꯑꯃꯗ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗꯥꯗ ꯃꯤꯑꯣꯏ 2 ꯁꯤꯈꯤꯕꯅꯤ꯫ ꯌꯨꯀꯦꯒꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯚꯥꯅꯥ ꯃꯣꯍꯥꯝꯃꯗꯅ ꯁ꯭ꯀꯥꯏ ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯖ꯭ꯌꯨ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯉꯥꯛ ꯁꯦꯟꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅ ꯂꯩꯉꯥꯛꯅ $25 ꯃꯤꯂꯤꯌꯟ ꯀꯥꯏꯊꯣꯛꯇꯨꯅ ꯉꯥꯛ ꯁꯦꯟꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯊꯥꯗꯈꯤꯕ ꯁꯦꯜꯁꯤꯡ ꯑꯁꯤꯅ ꯖ꯭ꯌꯨ ꯐꯨꯔꯨꯞꯀꯤ ꯂꯥꯏꯅꯤꯡꯐꯝꯁꯤꯡ, ꯁ꯭ꯀꯨꯜꯁꯤꯡ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯟꯇꯔꯁꯤꯡ ꯉꯥꯛ ꯁꯦꯟꯕꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯖ꯭ꯌꯨ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 2 ꯊꯥꯡꯅ ꯊꯤꯟꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯁꯥꯒꯤ ꯆꯍꯤ 55 ꯁꯨꯔꯕ ꯁꯣꯃꯥꯂꯤꯌꯥꯅ ꯄꯣꯛꯈꯤꯕ ꯕ꯭ꯔꯤꯇꯤꯁ ꯅꯦꯁꯅꯦꯜ ꯑꯃ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯃꯁꯥꯒꯤ ꯆꯍꯤ 63 ꯑꯃꯁꯨꯡ 33 ꯁꯨꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯩ ꯃꯦꯒꯥꯋꯥꯠ 263 ꯃꯊꯧ ꯇꯥꯕꯗ ꯁꯨꯞꯅꯇꯒꯤ ꯃꯦꯒꯥꯋꯥꯠ 105 ꯈꯛ ꯄꯨꯊꯣꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯩ ꯃꯦꯒꯥꯋꯥꯠ 263 ꯃꯊꯧ ꯇꯥꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯦꯒꯥꯋꯥꯠ 105 ꯔꯣꯝꯇꯃꯛ ꯄꯨꯊꯣꯛꯂꯤ꯫ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯃꯄꯥꯟꯗꯒꯤ ꯁꯩꯗꯥꯡꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯊꯧ ꯇꯥꯔꯤꯕ ꯃꯩ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯔꯤꯒꯨꯂꯦꯇꯣꯔꯤ ꯀꯝꯃꯤꯁꯟꯒꯤ ꯆꯦꯌꯔꯄꯔꯁꯟ ꯁꯧꯕꯥꯝ ꯏꯕꯣꯄꯤꯁꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯀꯝꯃꯤꯁꯟ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯥꯔꯤꯐ ꯄꯤꯇꯤꯁꯟ ꯐꯣꯔ FY 2026-27 ꯑꯣꯐ MSPCL ꯑꯃꯗꯤ MSPDCLꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯄ ꯄꯕ꯭ꯂꯤꯛ ꯍꯤꯌꯔꯤꯡꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯧꯕꯥꯝ ꯏꯕꯣꯄꯤꯁꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯇꯥꯔꯤꯐꯇꯒꯤ ꯍꯟꯗꯛ ꯆꯍꯤ 2026-27 ꯇꯥꯔꯤꯐꯅ ꯍꯦꯟꯒꯠꯀꯗ꯭ꯔꯥ ꯍꯦꯟꯒꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯇꯥꯔꯤꯐ ꯑꯁꯤ ꯐꯤꯛꯁ ꯇꯧꯒꯅꯤ꯫ ꯂꯣꯏꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁ ꯂꯩꯅ ꯏ-ꯄꯥꯎ ꯐꯥꯎꯅꯅꯕ ꯂꯝꯕꯤ ꯁꯦꯝꯂꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯩ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯦꯒꯥꯋꯥꯠ 263 ꯃꯊꯧ ꯇꯥꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯄꯨꯊꯣꯛꯂꯤꯕ ꯃꯦꯒꯥꯋꯥꯠ 105 ꯔꯣꯝ ꯑꯁꯤꯅ ꯀꯣꯟꯅꯕ ꯉꯝꯗꯕꯗꯒꯤ ꯃꯄꯥꯟꯗꯒꯤ ꯃꯩ ꯂꯧꯗꯨꯅ ꯁꯩꯗꯥꯡꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯊꯧ ꯇꯥꯔꯤꯕ ꯃꯩꯒꯤ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕ ꯆꯥꯡ ꯑꯁꯤ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯖꯥꯗ ꯐꯣꯔꯦꯟ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯄꯥꯎ ꯂꯧꯕ ꯌꯥꯍꯟꯅꯅꯕ ꯏꯖꯔꯦꯜꯗ ꯃꯦꯗꯤꯌꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯦꯗꯤꯌꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜ ꯂꯩꯉꯥꯛꯀ ꯇꯛꯁꯤꯜꯂꯗꯨꯅ ꯒꯖꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯄꯣꯔꯠꯁꯤꯡ ꯆꯪꯗꯨꯅ ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ 2019ꯒꯤ ꯂꯥꯟ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯍꯧꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯔꯤꯄꯣꯔꯇꯔ ꯑꯃꯠꯇ ꯒꯖꯥꯗ ꯆꯪꯁꯤꯟꯗꯨꯅ ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕꯒꯤ ꯑꯌꯥꯕ ꯊꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯒꯖꯥꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯊꯥ 6 ꯍꯦꯟꯅ ꯂꯩꯔꯛꯂꯕꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯆꯪꯁꯤꯟꯗꯨꯅ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯁꯛꯇꯝ ꯑꯃ ꯎꯕ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯏꯖꯔꯦꯜꯅ ꯄꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯤꯡ ꯂꯩꯔꯕ ꯃꯦꯗꯤꯌꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯔꯤꯁꯛ ꯂꯧꯖꯗꯨꯅ ꯒꯖꯥꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯉꯥꯛꯂꯧ ꯑꯃꯠꯇ ꯂꯩꯈꯤꯗꯕꯅꯤ꯫ BBC, CNN, ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯦꯁ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯂꯩꯔꯕ ꯄꯥꯎꯆꯦ ꯀꯌꯥꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯏꯗꯤꯇꯔꯁꯤꯡꯅ ꯏꯖꯔꯦꯜ ꯂꯩꯉꯥꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯄꯣꯔꯠꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯌꯥꯅꯅꯕ ꯋꯥꯐꯝ ꯊꯥꯡꯒꯠꯂꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯥꯎꯅ ꯍꯪꯅꯔꯤꯕ ꯋꯥꯐꯝꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯄꯣꯔꯇꯔꯁꯤꯡ ꯆꯪꯕ ꯌꯥꯍꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯃꯥꯡꯗ ꯏꯖꯔꯦꯜꯅ ꯐꯣꯔꯦꯟ ꯖꯔꯅꯦꯂꯤꯁꯠꯁꯤꯡ ꯑꯁꯤ ꯆꯪꯁꯤꯜꯂꯕꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯐꯣꯔꯦꯟ ꯖꯔꯅꯦꯂꯤꯁꯠꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯕ ꯀꯌꯥ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ
ꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ꯫ ꯁꯤꯖꯐꯤꯌꯥꯔ ꯂꯩꯔꯕꯅꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡ ꯆꯪꯁꯤꯟꯕ ꯌꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯀꯨꯝꯖꯥ 2024ꯗ ꯏꯖꯔꯦꯜꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯣꯔꯦꯟ ꯄ꯭ꯔꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯤꯇꯤꯁꯟ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯖꯔꯅꯦꯂꯤꯁꯠꯁꯤꯡ ꯑꯗꯨꯕꯨ ꯆꯪꯁꯤꯟꯕ ꯌꯥꯅꯅꯕ ꯍꯥꯏꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯦꯞ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫